Makoina laklibado ayuki school college satnaba matamni. Sintha chakhumda chak thongliba manamagi manakta changai. Inama ai college satnaba tawrage chakti chararuige. Lembina ngalline nangba chakra chakhu horen wane. Sinthana karangana chalashin hainabane ngase. Ai chak chaningdi adugi ni nama. Hoi chalo phajana chalo go. Sintha tholaktuna magi kadagi beg lauthoktuna makuna pairaga tholai. Risina kadai jagadano lalai mana ai sina ta phone amta tawkhige. Phone lauthoktuna phone tawi lalai mana sina noi jagadai dano sina na je khaidem yor aba lalai ma risida onchinduna khaidem yor base risina yore lalai mana yore sinana adudi ai tholage je phone dum pairo lalai mana hoi tholo sinana Daniel ji hoi yore amta thogige punil mami tu yang lai aduga tapna khamai thoro sina tapna thoki punil wakalda aina torise legai minaga khanglati phajane hera kaidawjanige aranbada busina tabudabo sina tholakpaga sinthana tholakpaga tanjanari tapna kawrai ichathoi sintha thanglamba khongtangdu lakak tawraga lepi aduga khumai inamya kai haige ichathoi ngasidi nang college salurano sintha sinada ngakning yengjai mawadi ngangdi sinana Leramago, ngasidi dipa daidokro. Prap thoki, sintha tumina leptuna lehawi. Somda dipa machinda porok sonduna tholei. Asina ne, sungai raga laiduni, sungthok tholoiba. Mase, yaudi am nangan manupini. Ado, ma machindu ngangang tholokpani. Risiga nupi amaga, lerak machinda lepado, ma uri. Ma angak pahaibadu uri. Ma lepado ukrani pakatna. Moigi lerakta amuk phat hanjeli dipa wakhal khali aina ngarangdagi khanba wakhal si chumta mali phatte dako sina haibi sinam nambi manbiduna ngarang ukhibagi pawmayam tamsilamani khalingai sida cheptharaga amuk yengi machi nupa sina nupi amuk puduna lai tawrisi dipa begtagi pholak tutuna call tawi ring sum chali pakna paikhalakti isau amuk matom ta tawi Mase, pairoi dabani. Aina ne, ngarang dagi message sabzo halakdeba. Karibu khalinu. Sinthana. Kaishu khande. Dipa phone pai khalakpadu khangaudrabani. Sinthana wangang lakpadu khangi. Mana hainingi badu amuk khangai hairei. Nangmu ngarang dagi sirabo. Sintha tapna aduma khumi. Ai hingbada yamna ware. Ngarang dagi nate. Aina siri se koire. Dipana. Hey, taninde, nangi ex Nungshiba se, noi thongalda leirine. Sintha ngakna. Ha, kaidoriba made. Khangde, nupi amasu, amuk yengi, mamit ka lauthoga yengi. Sintha, noi nami yaisu leine. Dipa, ayam pakali. Kaigino mana la iduba. Pakat kano nupi, nang lawbaga la ijalo magisiba. Watingang, ngarang dagi tayayna lal taribane. Haujungna inay mayna kolesa kano hairami. Ihe, kawi, ay nangairi sinangni, laro hero. Chat kano harami. Pare dudi, ay suchalaro. Hore lagi, noi ekse, na yumda tari jang katori. No pinang karagi salo, amuke nang au kinaba. Matang sadana, wati togono. Pagi tawbane, tamo, ay horen suidina lagi. Lao. Phone he kakpaga, mi lakpagi makol tarai, magi kada praprap chinchili. Sinana. Kakalo, ite. Risi, tonggal dagina sumang pau changakpado, mawakal amada changakpani. Sinana chang o haibaduda, magyan tarai. Lalay mana. Changasi. Tongliba khongupto lauthoklaga changba hawi. Risi, khong thangjinba ngamdalay. Punil tholaktuna. Tada, lengsin birong. Risi, i'a tawraga. Punil, Risi ka punna jangminnarai.
Yumyai kada thariba sofa da changaktuna Punil ga punna phaminari wasu amata ngangnade Risi wakhalda Kaino ngasi mana mafam asida aiba puduna lakleba Wahang kayana yomduna lay ma wakhal phungatnaduna lay Punil na tada Risi karisu khumda sum leibaduda Punil amuka halaga kaurai tada Risi ipa pakhana ha cobra Punil na kaujai tada aina ngasi kaujari base itay mamade manang nupi kya pambase khangjage haiduna kaujabani ai budi waro bigano Risi na ma wangang phang khangda lay sinala leibaga tapna thoraktuna lepi Punil na itay ma thambiu lalay mana ine ma moidi leitro Punil na lay hingkolda loina leikibani ngasidi phamda amata chatre sinada mamit yengduna kauru chu haina ingitawi sina hingkoldomda chatki Punil tapna kaurei icha thoi nangamta tholosida Risi ngasai makai mana hangngliba wahangdugi hena masana masada wahang kaya hangba henjelei Sintha Punil na kaubudutai adubu ma khumbangam dalai thangnaba mikupta kari oigeni khanduna ma wakhalna ungduna phamlagalai lembi nokmi tawraga thoklai inhauna leima chakcharaga halogo ngasidi lalai mana iche chakti chajararage wadu kari haina hawdoknagani haiba khangda pakna hawdoknarakte tumin leinei sinana ima baba Daniel na lao haire ibo halna mado ay yaw bahinate chalo mamana imonggi miyoisingda ayuk anganbada Punil na loina hairaga khangan krabani aduna bu ibo halna ma yawre hairaklibani leimana lao imaga changase mani mamao yumlomda changminarai imong yawra aduna mayamna phamliba domda leima onchinduna imaula idana lembida amuk onchinduna nanaw la isingse kay chanaba tawdana lalay mana tawbirano ine hoy meham thengnaba sina hena nungaijare lay mana khari yade chakchaki dawnei mayamdo ngaihak mi ama lakpagi phajaba wahaina nungsina loinaba matawduda lalay mamasa matomda ikaiba phawjarei miludagi pirangsu sintharak kanasu uhanda amak phattai thoi Punil tapna wahaiba hawrei tada Itema, nakoy kinapamda, ay jalna matam khara yetu na laikra. Ngasi ay nakaujari basa, ay jalna lalamba layrabaso, mayam na ngakpi na bahaydo na kaujari bani. Risingak ni yung nagamakkamai. Kanana ay koy kipamdiyit pa, kanasulayte. Lalay mana oy na handagde kumai. Ay giwaya na yan kibana, ngasi di mapam asida, ay lalay jabalagli bani. Ine amadi mayamgi maphamda Risi wangangda ma amuke hena sauningna lalay madi yengi lalay ma sinthada ma na haikiba tawkiba manaw nupida insinkiba pumnamak makhutna lonaduna lale haina sindukjarei pumnamak aina soikiba ngaktane ngayaki apambana nungshibabu aigi oinaba monduna lawba yade haibase ngasidi ay khagli Makol thokna kapjarei aduga amuk sahairei aina aranba matawrubaduna aigi ipuroibana aibu ithokduna thambike maduna aina sinthabu yamda saunike ngasidi ai tasena lale sinthagi maphamda ai ngakpiu haijaba laklibane Risi sauna hawgatuna lalai mada khubakna thai aduk yam bukjal pikpa Ay buso nang gi oy na buhot na badagi henduk na karisu maral leitaba mi buso amok maral oy na buhot na ba ay nang mupunchigi ngakpi bangam loy lalay makap to na ay lale I am sorry kre ay bumukta ngakpi ho Risi gi makhong da tudu na haijay Risi na soy kre lan kre hayraga kuding magyarabra nang bo ngang macharo wakal amata khanthadana tawki batabak singdugi naral ni Kong tangdok tu na chat na bathok bahawrei
Sintha kadagi tapna tholaktuna Rishigi mamangda leptuna lei mamaidi nongkhalakte Rishi su Sintha da yengduna lei Sintha mamit ushinduna tapna kaurae Dada Inamala leiba bulaksinbiyo Pirang tanamisna anido pumthan thalaga tatu yenglaga haijarae Rishi Sintha gi Sintha bangamda leiriba pirang singdo changsinduna tethokpa sungamda ma yengduna lei aduga tapna hairae Moral tana maput pharaba magidamak nangna pirang sinthagano Sintha pirang marakta nokfet amuk tawraga hairae Aigi pirang sidi nungaibagi pirang ne aduga Sinthariba pirang do ubigana Dada nupi ubi kiyana wajabase magi mapuroibana miraibibadune inamana leibabu ngasidagi pirang sinthan bigano karigumba Sintharakpa mikupta dadana tethokbiyo inamabu nungsinaluna lawsanbiyo leiriba miyoi amata wangangde tumin leinei Rishi karisu khamde ma Sinthadagi mitpham amata hongdana yengduna adumak lei wakaldana thawai nangse kayada pukjal chawkraba nangoda hanjilalaba migidabak nangna aigi phamda nangi pirang uganu hairaba Sintha mamon noklaga lalaimabu chingkhatuna inama dadaga ngasidagi anawba punsi ama hauduna ingna chikna layuko nachanna lankiba yawraba sungakbiyo lalaima kaplaga Sintha ai tasina nangi nafamda yamna lankre aibu ngakbiyo makutlona duna hanjin haijay Sintha lalaimagi pirangdu taithokpiraga Inama na kaidabagi landoino Kaisu landi Si kablano Sinana Ichathoy Nana mabu sungakbiyo ko As Noi aingonda sungakbiyo haijay Aingamoy ko Noi mayombo ngakpa Itomda lepa pangamdrakan sida Punil sun noklaga Ichathoy na ngakpa ngamoy Nangdi ay nangakilao Itay masu tada nangakjarani Rishi su nokfe tawrae Punil ki waduda Limbina Ichathoy ina mangakpiru lao Chapu thokpa itomda ngamoye Sintha na Hoi Sintha limbi ka chakhumda jangkre Rishi su amuk jangsinduna phamle Chapu thoraktuna harau thakminare Rishi ka lalaima su mayumda chatnaba thokre Sintha mangolda mamon noklaga yengladuna lehawi Dada Punchida ingna leiba oyuko Ay nangi nungshiba waridi Wari oina damak laikrasano Ma imungda changai Somdalan isaw langdana leiri Wagang ang bayade Parina Isaw loidriba nangba Chalagumsi hairo Lan suktokdaga Ay na ayuktagi sa saharaga Haujikta chatpagi wariga haudore Chaduro na Parina Ihe Adubo ay naro Babong na tabang mayam sinaraga Sangbu sangibong saydagya Lanna Sangde Adu oirasu Ay na ayukta Magi phajabado Kanan yang dringay Ay na yang haugi tawraga Hai Haujik chatlaga yang badi yadro Ngasay na ne College ta nupa mayam yang amane Ngasigi jajik taraba may thongdo Yang lukhi droy ba Mamay do mondo upsilaga laiki Pari nuklaga Jajik taraba gaina Nang na yung dringay da Nahana Minahana yung kimayam diti kamdaw bono Aduna Ay gating na badagi Nupa to pa mata Hana yung bapamde Ay nahana adum yung ningi Kaino hay si ba Nahandagi nung si pangdok dringay dagi su yung bro Yengi kaino Kang driba Pangdok pa dagi yung dri Aduna nga si Kang uuni nga kanchida ay diba Yare se Ngang dana rayro no Chaning nga di charasi Chaning da dito Hayeng chalo Pamong di hiptaraga Ay di ware Aduna ne Tumagi ngayakta Ngayakto mo Aduga college daw ina chalasi Yung pautin biru si Hoy Itu som tau jahoge Uning ni nangdi Ngasay na pabong da Nang na chatki hayar di ne Adum yara daw do Pari kumak dray Mon ka ko kasang nabayada ba daw na Hipkibaga adum tumthakri Lan Machinda murum soli Nung ting su tumba pay Numidang su pay Kumba karna haisini
College gate leisemba duty tari ngasidi mapanda sum lepambadagi manungda changaktuna u paring hauribadagi makhada ngahak sum phamli class matam loiladuna langlen priti ka tholai leisemba langlen gi manakta changsinduna hoi ai khangbro langlen na da leisemba natro mani ne noi party sida luina tawramene aho da leisemba kanatam ge noi ge leisemba no fe toraga ai ton tami ton chida tambro udaba kuirine angang do pisak piklangai da okhibadagi okhije leisemba na ado phawe ma wa ama hainingbagi mawungdani langlen na thaina class 6 7 karinga gi mingse amakaure ne leisemba na nungshiro nahan wai noi party do phawdi phawbani da leisemba tondubu class loi disalo tholok tresiba amta uningida college lakte da made ngarang aina bogoi da thilame hayeng usok ama leibege ado da leisemba na sida kana ngairami ba sintangai ramini lakto madi ngasi lakti o pritina chena batarase thengkrani langlen makok nomduna da leisemba kon thinarase chelage ngasi do thabam chakadab sulaiba adugi nei hoi chathoro langlen chuchet ki badu ging duna le hawi wakhalda phana koina khalapa wakhalse manglan oi tu jala yade made ine nungshirei sa ngasi ngarang khakda nate asugam koina khanjaraga kaidobagi manglan oiba langlen pritiga auto tonga ka chet ki badu pari lan yakshilakpaga tanjanare parina ani sina kadai jali jano lanna mi thabak chali oramni parina lakta jalo pungsidi moi class loin loiramani da lanna phone tawna tuda nang sum sauni ane aina tumba hawdong na bada sige tawe pari phone law thuktuna dipa da call tare dipa na mai nupa ngasigi nawana pauta dida hingi bonang ba kadai dagi saireng no amtangai ko nang college tabro ai gi pau khum galai re nang kadai lige gari makol yam tai nupi una baga chali ro kana una dorige sasat hairo yumda leibro ho ai yumda leye kaisu chate iching da ching nei da hajik matam gi nupa sa chingnara moisano nasabi mi kuphadana nanak ta khongdoi ulake isabi nang bunuk sibo chenglau saktam do peni yengjage khongdoi biro o pari nokladuna thame phone phatka aga landa on chilaga chalo college lakte hai lanna matam kharang umang hale nangna adu haina gari do mamai leiraga thawba hore parina aisa kothidi sungyeng ning trasu yare nangi nanak ta leiri makhaide nupa ani du ngang lai yauraduna pari hoigi yumda hana changi parina sidagi khongna chalase mina kaim khandana ba lanna phani oja wari sana lai lakpadi paudi bibi khrabo sanauda parina bi isanauda aigiro nangidaro lanna ho nangida aigirdi wari sana jadri khangbi banatro parina ihe moi yore e haiduna dipa kauthoi dipana leiramo tholagi koiroi sinthawraga thominaro yamngang tham phone thamki baga ikai kuidana dipa tholai lanna noina tuso matomda tholai sa ngasai kai harake parina kem harakti amta inak yorkhisano aduga hangise dipana numitaram daisida kada chaluno dalan chat okhida bayam koirine nungai riba lanna nungai ri nangdi kaino matomda ka tholai sina dipana wai hai bai na de aduna adum nungai kaigino khangdi parina ai nisingakpada nungai boiramni ko sangre nang ningsingbaga lan murum soli ngang da wana sunga ngangoi hanganing bawa suangoi tawri jo matura de miga sa ubjanate sukto agalepi pari haipi taraduna landi yingbani suktok tana lepado amuk ubaduda nokfe tawi sanai bema khangkau kaurei dipana khangine kaino sinthadi thokminaraktrudi kaidorage dipa mamitu pari da haipet yingamaga lan da hairei dalan sintha uningira lan
ꯃꯉꯣꯟꯗ ꯗꯥꯏꯔꯦꯛ ꯍꯪꯉꯛꯄꯗꯨꯗ ꯏꯑ ꯇꯧꯔꯗꯨꯅ ꯗꯤꯄꯥꯅ ꯉꯁꯤꯗꯤ ꯎꯅꯔꯅꯣ ꯍꯌꯦꯡꯁꯦ ꯀꯣꯂꯦꯖꯇ ꯍꯦꯛ ꯎꯔꯣ ꯄꯥꯔꯤ ꯗꯤꯄꯥꯒꯤ ꯃꯀꯣꯛ ꯀꯛꯁꯤ ꯍꯥꯠꯂꯤ ꯀꯩꯅꯣ ꯅꯪꯕꯣ ꯃꯤ ꯉꯁꯤ ꯎꯅꯤꯡꯗꯅ ꯂꯥꯛꯏꯁꯤꯗ ꯗꯤꯄꯥ ꯄꯥꯔꯤꯗ ꯃꯃꯤꯠꯇꯨ ꯄꯩꯅ ꯌꯦꯡꯉꯤ ꯈꯔ ꯂꯨꯊꯅ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯉꯁꯤꯗꯤ ꯌꯥꯔꯣꯏ ꯍꯥꯏꯕ ꯑꯩ ꯍꯥꯏꯒꯦ ꯍꯌꯦꯡ ꯂꯟꯅ ꯑꯗꯨ ꯗꯤꯄꯥ ꯍꯌꯦꯡꯁꯦ ꯃꯥꯒ ꯑꯩꯒ ꯑꯝꯇ ꯎꯅꯍꯟꯕꯤꯌꯨ ꯗꯤꯄꯥꯅ ꯍꯣꯏ ꯎꯅꯍꯟꯒꯦ ꯃꯥꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯌꯥꯕꯤꯕ ꯌꯥꯕꯤꯗꯕ ꯑꯩ ꯈꯪꯗꯦ ꯃꯗꯨ ꯃꯥꯒꯤ ꯋꯥꯈꯜꯅꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯤꯗꯤ ꯃꯐꯝꯗ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯍꯟꯕ ꯄꯥꯝꯃꯤ ꯍꯣꯏ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯔꯝꯃꯒ ꯂꯟ ꯍꯣꯏꯁꯨ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ ꯃꯣꯏ ꯍꯦꯛ ꯍꯟꯈꯤꯕꯒ ꯗꯤꯄꯥ ꯁꯤꯟꯊꯥ ꯍꯣꯏꯗ ꯆꯪꯉꯛꯏ ꯗꯤꯄꯥꯅ ꯁꯤꯟꯊꯥ ꯀꯧꯊꯣꯛꯇ꯭ꯔꯤꯕꯗꯨ ꯉꯁꯥꯏ ꯀꯔꯤ ꯊꯣꯛꯈꯤ ꯍꯥꯏꯕ ꯃꯥ ꯈꯪꯗꯦ ꯑꯗꯨꯅ ꯁꯤꯟꯊꯥꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯝꯃꯗꯤ ꯍꯥꯏꯗꯨꯅ ꯀꯧꯊꯣꯛꯇꯕꯅꯤ ꯗꯤꯄꯥ ꯁꯨꯝ ꯆꯪꯉꯛꯄꯗ ꯁꯤꯅꯥ ꯁꯨꯃꯥꯡꯗ ꯂꯦꯞꯄ ꯎꯔꯦ ꯑꯁ ꯑꯁꯤ ꯅꯨꯄꯤꯁꯦ ꯆꯪꯗꯧꯒ ꯇꯜꯂꯦ ꯈꯟꯅ ꯁꯨꯝ ꯆꯪꯉꯛꯏ ꯁꯤꯅꯥꯅ ꯗꯤꯄꯥ ꯂꯥꯛꯏꯔꯣ ꯆꯪꯉꯣ ꯏꯆꯥꯊꯣꯏ ꯏꯃꯨꯡꯗ ꯂꯩꯍꯧꯕꯅꯦ ꯗꯤꯄꯥꯅ ꯏꯅꯝꯃ ꯌꯥꯏ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯀꯩꯅꯣ ꯁꯤꯕꯨ ꯋꯥꯈꯜ ꯇꯥꯔꯖꯥꯠꯂꯣ ꯌꯥꯝ ꯅꯨꯡꯁꯤꯕꯒ ꯃꯥꯜꯂꯦ ꯈꯨꯍꯥꯏꯁꯦ ꯁꯤꯟꯊꯥꯒꯤ ꯀꯥ ꯌꯧꯔꯦ ꯃꯥ ꯁꯤꯟꯊꯥꯅ ꯂꯥꯏꯔꯤꯛ ꯄꯥꯐꯝ ꯇꯦꯕꯜꯒꯤ ꯃꯃꯥꯡꯗ ꯐꯝꯕ ꯎꯈꯤꯗꯕ ꯀꯨꯏꯔꯦ ꯉꯁꯤ ꯎꯕꯗꯨꯗ ꯉꯛꯅ ꯀꯧꯔꯛꯏ ꯁꯤꯟꯊꯥ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯂꯩꯊꯣꯛꯏ ꯅꯪ ꯑꯣꯏꯔꯦ ꯍꯥꯟꯅ ꯀꯧꯔꯛꯄ ꯌꯥꯗ꯭ꯔோ ꯉꯥꯡꯅ ꯃꯥꯅ ꯏꯔꯤꯕꯗꯨ ꯁꯠ ꯈꯨꯝꯖꯤꯟꯈꯤ ꯗꯤꯄꯥ ꯆꯪꯁꯤꯟꯗꯨꯅ ꯀꯩꯅꯣ ꯅꯪꯅ ꯏꯔꯤꯗꯣ ꯌꯦꯡꯒꯦ ꯄꯤꯔꯣ ꯁꯤꯟꯊꯥ ꯃꯈꯨꯠ ꯑꯅꯤꯅ ꯄꯥꯏꯁꯤꯜꯂꯒ ꯌꯥꯔꯣꯏꯆꯣ ꯀꯣꯟꯅ ꯌꯦꯡꯉꯨ ꯉꯝꯃꯣꯏ ꯍꯥꯏꯕꯅꯦ ꯍꯧꯖꯤꯛ ꯌꯦꯡꯅꯤꯡꯉꯤ ꯇꯜꯂꯦ ꯑꯩꯗꯤ ꯃꯈꯣꯏ ꯑꯅꯤ ꯆꯦꯗꯨ ꯃꯨꯟꯅꯔꯦ ꯗꯤꯄꯥꯅ ꯉꯝꯗꯅ ꯆꯦꯗꯨ ꯃꯥꯅ ꯐꯪꯂꯒ ꯄꯥꯕ ꯍꯧꯔꯛꯏ ꯗꯗꯥ ꯑꯥꯏ ꯂꯚ ꯌꯨ ꯆꯦꯃꯥꯏꯗꯨ ꯊꯨꯡꯅ ꯂꯚꯀꯤ ꯁꯥꯏꯟ ꯐꯖꯅ ꯌꯦꯛꯂꯒ ꯑꯥꯏ ꯂꯚ ꯌꯨ ꯊꯥꯕ ꯂꯩꯃꯥꯏ ꯉꯛꯇ ꯑꯣꯏꯔꯝꯃꯤ ꯗꯤꯄꯥꯅ ꯁꯦꯁ ꯌꯥꯗꯦꯀꯣ ꯅꯨꯄꯤꯁꯦ ꯑꯩꯗꯤ ꯑꯦꯗꯚꯥꯟꯁ ꯑꯣꯏꯅ 12ꯀꯤ ꯂꯥꯏꯔꯤꯛ ꯄꯥꯔꯤꯕꯣꯏ ꯅꯤꯡꯉꯤ ꯑꯗꯨꯒ ꯁꯤꯗꯤ ꯃꯍꯩ ꯇꯥꯕ ꯂꯥꯏꯔꯤꯛ ꯑꯣꯏ ꯂꯩꯔꯝꯃꯤ ꯁꯤꯟꯊꯥ ꯗꯤꯄꯥ ꯇꯨꯃꯤꯟꯅ ꯂꯦꯞꯄꯒ ꯂꯩꯔꯝꯕꯗꯨꯗ ꯋꯥ ꯉꯥꯡꯉꯛꯏ ꯂꯥꯛꯄꯒ ꯑꯝꯇ ꯈꯪꯍꯧꯗ꯭ꯔꯦ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯁꯤꯟꯊꯥꯅ ꯉꯥꯡꯂꯤꯕꯗꯨ ꯁꯨꯝ ꯈꯨꯝꯃꯛꯇꯦ ꯁꯨꯝ ꯈꯨꯝꯂꯛꯇꯕꯗꯨꯗ ꯉꯛꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯈꯪꯀꯧ ꯀꯧꯔꯛꯏ ꯁꯅꯥꯏꯕꯦꯝꯃ ꯗꯤꯄꯥ ꯏꯊꯛ ꯊꯛꯀꯠꯅ ꯀꯧꯕ꯭ꯔꯣ ꯁꯤꯟꯊꯥ ꯅꯣꯛꯂꯒ ꯀꯩ ꯃꯣꯟꯗ꯭ꯔꯪꯅꯣ ꯗꯤꯄꯥꯁꯨ ꯅꯣꯛꯂꯒ ꯐꯃꯨꯡꯗ ꯐꯝꯊꯅ ꯊꯥꯏꯅ ꯅꯪꯅ ꯇꯧꯈꯤꯕꯗꯣ ꯅꯤꯡꯁꯤꯡꯕ ꯋꯥꯔꯤ ꯃꯇꯦꯛꯇꯨ ꯇꯝꯃꯤ ꯁꯤꯟꯊꯥꯅ ꯍꯧꯈ꯭ꯔꯕ ꯋꯥꯔꯤ ꯑꯃꯨꯛ ꯅꯤꯡꯁꯤꯡꯉꯤꯕ ꯅꯪꯅ ꯗꯤꯄꯥꯅ ꯍꯣꯏ ꯅꯪ ꯍꯧꯖꯤꯛꯇ ꯀꯩꯅꯣꯝꯃ ꯏꯈꯤꯗꯥꯏꯅꯦ ꯑꯗꯨꯃꯥꯏꯅ ꯅꯍꯥꯟꯋꯥꯏ ꯏꯔꯒ ꯂꯩꯔꯤꯉꯩꯗ ꯃꯨꯟꯅꯕꯗꯣ ꯅꯨꯡꯁꯤꯗꯅ ꯁꯨꯝ ꯅꯤꯡꯁꯤꯡꯉꯛꯏꯅꯤ ꯌꯦꯡꯒꯦ ꯄꯤꯔꯛꯑꯣ ꯁꯤꯟꯊꯥ ꯁꯣꯔꯅꯦ ꯇꯥꯅ ꯍꯣꯟꯗꯣꯛꯂꯒ ꯉꯁꯤꯗꯤ ꯏꯕꯥꯅꯤ ꯃꯨꯟꯅꯔꯒꯨꯝꯁꯦ ꯑꯩꯅ ꯂꯦꯝꯅ ꯄꯤꯔꯒ ꯌꯦꯡꯉꯣ ꯅꯣꯡꯃ ꯗꯤꯄꯥꯅ ꯍꯣꯏ ꯑꯩꯁꯨ ꯃꯨꯟꯕꯤꯔꯔꯣꯏꯗ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯄꯤꯅꯤ ꯍꯥꯏꯔꯗꯤ ꯁꯤꯟꯊꯥꯅ ꯉꯁꯥꯏꯉꯩ ꯂꯥꯛꯇ꯭ꯔꯤ ꯀꯩꯒꯤꯅꯣ ꯂꯥꯛꯄꯗꯣ ꯌꯥꯗ ꯇꯧꯔꯤꯅꯤ ꯗꯥꯔꯤꯁꯨ ꯂꯥꯛꯑꯝꯕꯗꯨꯗꯤ ꯀꯃꯥꯏ ꯇꯧꯈ꯭ꯔꯒꯦ ꯁꯤꯟꯊꯥ ꯃꯃꯣꯟ ꯅꯣꯛꯂꯒ ꯁꯅꯥꯏꯕꯦꯝꯃ ꯑꯩꯒꯤ ꯅꯤꯡꯕ ꯊꯨꯡꯂꯦ ꯃꯥ ꯉꯁꯥꯏꯗꯒꯤ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯗꯨꯅ ꯈꯪꯍꯜꯂꯤ ꯗꯤꯄꯥꯅ ꯑꯩꯒꯤ ꯇꯥꯁꯦ ꯊꯃꯣꯏ ꯌꯥꯝꯅ ꯆꯥꯎꯕꯤꯅꯦ ꯑꯩꯁꯨ ꯈꯪꯉꯤ ꯃꯣꯏꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯕꯗꯨꯅꯦ ꯑꯩꯅ ꯄꯥꯝꯃꯤꯁꯦ ꯑꯣꯏꯕꯁꯨ ꯌꯥꯔꯣꯏꯗꯕꯅꯤꯅ ꯃꯗꯨꯅ ꯊꯃꯣꯏ ꯄꯦꯟꯅ ꯌꯦꯡꯕꯅ ꯐꯠꯇ꯭ꯔꯣ ꯐꯩꯌꯦ ꯑꯗꯣ ꯌꯨꯝ ꯆꯠꯂꯒꯦ ꯅꯨꯃꯤꯠ ꯇꯥꯗꯣꯔꯦ ꯍꯌꯦꯡ ꯀꯣꯂꯦꯖ ꯉꯟꯇꯥꯅ ꯆꯠꯁꯤꯀꯣ ꯍꯣꯏ ꯊꯣꯡꯒꯥꯜ ꯐꯥꯎ ꯊꯤꯟꯕꯤꯔꯒꯦ ꯂꯥꯛꯑꯣ ꯗꯤꯄꯥꯁꯨ ꯃꯌꯨꯝ ꯆꯠꯅꯕ ꯁꯤꯟꯊꯥꯅ ꯊꯣꯡꯒꯥꯜ ꯐꯥꯎꯕ ꯊꯤꯟꯗꯣꯛꯄꯤꯔꯨꯔꯦ ꯂꯟ ꯀꯨꯏꯅ ꯎꯈꯤꯗ꯭ꯔꯕ ꯅꯨꯡꯁꯤ ꯁꯛꯇꯝꯗꯨ ꯎꯖꯔꯅꯤ ꯈꯟꯅ ꯍꯔꯥꯎꯅ ꯂꯥꯛꯆꯕꯅꯤ ꯎꯖꯕ ꯐꯪꯗ ꯍꯜꯂꯛꯄꯗꯨꯗ ꯏꯁꯨꯛ ꯁꯨꯛꯇꯩ ꯄꯥꯔꯤꯅ ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ ꯃꯇꯥ ꯀꯩꯁꯨ ꯇꯧꯗꯦ ꯄꯥꯔꯤꯅ ꯍꯣꯔꯦꯟ ꯆꯥꯛ ꯆꯥꯕꯒꯤ ꯋꯥ ꯌꯥꯝ ꯉꯥꯡꯍꯟꯕꯤꯒꯅꯨ ꯏꯁꯥꯅ ꯌꯥꯗꯅ ꯆꯦꯟꯕꯤꯔꯛꯄ ꯅꯨꯃꯤꯠꯇꯒꯤ ꯅꯪꯒꯤ ꯁꯦꯕꯥꯗ ꯑꯩ ꯁꯤꯔꯤ ꯂꯟ ꯅꯣꯛꯂꯒ ꯋꯥꯊꯤꯗꯤꯕ ꯁꯨꯃꯥꯏꯅ ꯇꯧꯗ꯭ꯔꯗꯤ ꯌꯥꯗ꯭ꯔꯦ ꯅꯪꯗꯤ ꯁꯣꯛꯑꯅꯨꯀꯣ ꯅꯪꯅ ꯁꯨꯝ ꯁꯣꯛꯑꯗꯤꯀꯣ ꯍꯌꯦꯡꯀꯣ ꯆꯦꯜꯍꯟꯖꯅꯤ ꯑꯩꯅ ꯂꯟ ꯃꯃꯤꯠꯀ ꯂꯥꯎꯊꯣꯛꯑꯒ ꯌꯦꯡꯉꯤ